ꯃꯌꯥꯝ ꯉꯁꯤꯗꯤ ꯕꯤꯔꯌꯥꯅꯤ ꯊꯣꯡꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯁꯤꯗꯩꯗ ꯕꯤꯔꯌꯥꯅꯤꯁꯦ ꯊꯣꯡꯅꯕ ꯏꯍꯥꯟ ꯍꯥꯟꯕꯗ ꯏꯁꯤꯡꯁꯤꯗ ꯇꯧꯔꯒ ꯆꯦꯡꯁꯤ ꯍꯥꯞꯆꯤꯜꯂꯒ ꯑꯩꯈꯣꯏꯒꯤ ꯊꯣꯡꯒꯗꯧꯕ ꯆꯦꯡꯒꯤ ꯆꯥꯡꯗꯣ ꯂꯧꯕꯤꯔꯒ ꯏꯁꯤꯡꯁꯤꯗ ꯊꯥꯡꯀꯠꯂꯅꯤ ꯃꯌꯥꯝ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯅ ꯁꯤꯗꯅ ꯃꯌꯥꯝ ꯊꯣꯡꯕꯗ ꯆꯪꯒꯗꯧꯕ ꯃꯆꯜꯈꯩꯗꯣ ꯁꯤꯗ ꯂꯩꯔꯦ ꯑꯩꯒꯤꯗꯤ ꯑꯂꯨ ꯑꯃ ꯍꯥꯞꯆꯅꯤ ꯆꯅꯝ ꯂꯩꯔꯦ ꯁꯤꯡ ꯂꯩꯔꯦ ꯀꯣ ꯑꯗꯒꯤ ꯀꯔꯤꯕ ꯂꯣꯡ ꯂꯩꯔꯦ ꯁꯤꯒꯤ ꯁ꯭ꯇꯥꯔ ꯃꯥꯟꯕꯤꯁꯤ ꯂꯩꯔꯦ ꯑꯗꯩ ꯏꯂꯥꯏꯆꯤ ꯂꯩꯔꯦ ꯎꯁꯤꯡꯁꯥ ꯂꯩꯔꯦ ꯑꯗꯒꯤ ꯇꯤꯜꯍꯧ ꯂꯩꯔꯦ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯂꯩꯔꯦ ꯑꯗꯨꯒ ꯑꯂꯨ ꯈꯔꯁꯤꯒ ꯍꯥꯞꯆꯔꯒꯦ ꯃꯌꯥꯝꯁꯤꯅꯤ ꯆꯪꯗꯣꯏꯁꯦ ꯍꯧꯖꯤꯛꯁꯤ ꯃꯌꯥꯝ ꯏꯁꯤꯡꯁꯦ ꯈꯔ ꯈꯔ ꯁꯥꯕ ꯍꯧꯔꯛꯑꯦ ꯑꯗꯨꯅ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯥꯔꯁꯦ ꯍꯥꯞꯆꯤꯜꯂꯅꯤ ꯈꯔ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯂꯥꯏꯆꯤꯁꯦ ꯃꯔꯨ ꯃꯔꯤ ꯃꯉꯥ ꯍꯥꯞꯆꯤꯜꯂꯅꯤ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯎꯁꯤꯡꯁꯥꯗꯣ ꯈꯔ ꯊꯨꯒꯥꯏꯕꯤꯔꯅꯤꯀꯣ ꯊꯨꯗꯦꯛꯄꯤꯔꯅꯤ ꯑꯗꯨꯒ ꯎꯁꯤꯡꯁꯥꯁꯤ ꯈꯔ ꯍꯥꯞꯆꯤꯜꯂꯅꯤ ꯑꯗꯨꯗꯨꯒ ꯃꯥꯁꯦ ꯁꯧꯍꯟꯗꯣꯏꯅꯦꯕ ꯁꯤꯁꯦ ꯑꯗꯨꯒ ꯂꯣꯡ ꯈꯔ ꯍꯥꯞꯆꯤꯜꯂꯅꯤ ꯑꯗꯨꯗꯨꯒ ꯁꯤ ꯃꯌꯥꯝꯁꯦ ꯍꯥꯞꯄ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯃꯌꯥꯝꯁꯦ ꯍꯥꯞꯄ ꯃꯇꯨꯡꯗ ꯃꯌꯥꯝ ꯍꯧꯖꯤꯛ ꯊꯥꯎꯁꯦ ꯈꯔ ꯍꯩꯖꯤꯜꯂꯅꯤ ꯔꯤꯐꯥꯏꯟ ꯑꯣꯏꯜꯁꯦ ꯀꯣ ꯔꯤꯐꯥꯏꯟ ꯑꯣꯏꯜ ꯍꯥꯞꯄꯤꯁꯤꯅ ꯍꯣꯔꯦꯟ ꯆꯥꯛ ꯃꯌꯥꯝꯁꯦ ꯅꯞꯁꯟꯅꯗꯅꯕꯅꯦ ꯑꯗꯨꯗꯨꯒ ꯔꯤꯐꯥꯏꯟ ꯑꯣꯏꯜꯁꯦ ꯍꯥꯞꯆꯤꯟꯕꯤꯔꯒ ꯆꯥꯃꯁ ꯑꯃ ꯅꯠꯇ꯭ꯔꯒ ꯈꯥꯕꯩ ꯑꯃ ꯇꯧꯔꯒ ꯐꯖꯅ ꯑꯣꯠꯈꯥꯏꯔꯅꯤ ꯆꯦꯡꯁꯤꯒ ꯊꯥꯎꯁꯤꯒ ꯊꯦꯡꯅꯅꯕ ꯉꯁꯥꯏ ꯍꯥꯟꯅ ꯍꯥꯞꯄꯁꯨ ꯌꯥꯏꯀꯣ ꯊꯥꯎꯁꯦ ꯑꯗꯣ ꯑꯩꯗꯤ ꯍꯥꯟꯅ ꯍꯥꯞꯍꯧꯗ꯭ꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯍꯥꯞꯄꯅꯦ ꯉꯁꯥꯏ ꯆꯦꯡꯗꯣ ꯆꯥꯝꯕ ꯍꯦꯛ ꯂꯣꯏꯕꯒ ꯊꯥꯎꯁꯦ ꯍꯥꯞꯄꯤꯔꯁꯨ ꯌꯥꯏ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯑꯣꯠꯈꯥꯏꯕꯤꯔꯅꯤ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯆꯦꯡꯁꯦ ꯁꯨꯃꯥꯏꯅ ꯁꯧꯒꯠꯂꯛꯑꯦꯀꯣ ꯑꯗꯣ ꯑꯩꯒꯤꯁꯤ ꯏꯁꯤꯡ ꯈꯤꯇꯪ ꯋꯥꯠꯂꯦ ꯏꯁꯤꯡꯁꯦ ꯈꯤꯇꯪ ꯍꯥꯞꯈꯤꯒꯦ ꯆꯦꯡꯁꯦ 70%ꯗꯤ ꯃꯨꯜꯍꯜꯂꯗꯧꯅꯤ ꯁꯤꯗꯀꯣ 70% ꯃꯨꯜꯂꯒ ꯍꯣꯔꯦꯟ ꯁꯥꯒ ꯀꯩꯅꯣ ꯇꯧꯕ ꯃꯇꯝꯗꯨꯗ ꯑꯃꯨꯛ ꯔꯤꯃꯦꯅꯤꯡ 30%ꯗꯣ ꯑꯗꯨꯀꯥꯟꯗ ꯃꯨꯜꯍꯟꯒꯗꯧꯅꯤ ꯑꯗꯣ ꯆꯦꯡꯁꯦ ꯏꯁꯤꯡ ꯈꯤꯇꯪ ꯍꯥꯞꯄꯒ ꯉꯥꯛꯇꯪ ꯁꯧꯍꯟꯒꯦ ꯁꯥ ꯊꯣꯡꯅꯕ ꯈꯥꯡꯁꯦ ꯊꯥꯡꯒꯠꯂꯅꯤ ꯃꯌꯥꯝ ꯁꯤꯗꯩꯗ ꯁꯥꯔꯛꯑꯦ ꯍꯧꯖꯤꯛ ꯊꯥꯎ ꯍꯩꯖꯤꯜꯂꯅꯤ ꯊꯥꯎꯁꯦ ꯍꯩꯖꯤꯜꯂꯒ ꯊꯥꯎꯁꯦ ꯉꯥꯛꯇꯪ ꯁꯥꯕ ꯉꯥꯏꯔꯅꯤ ꯁꯥꯔꯛꯑꯦ ꯃꯌꯥꯝ ꯍꯧꯖꯤꯛ ꯊꯥꯎꯁꯦ ꯑꯗꯨꯅ ꯇꯤꯜꯍꯧ ꯆꯅꯝꯁꯦ ꯉꯧꯕ ꯍꯧꯔꯅꯤ ꯆꯅꯝ ꯇꯤꯜꯍꯧ ꯑꯗꯒꯤ ꯑꯩꯈꯣꯏ ꯉꯧꯒꯗꯧꯕ ꯀꯩꯅꯣ ꯃꯌꯥꯝꯗꯣ ꯂꯣꯏ ꯉꯧꯁꯜꯂꯅꯤ ꯃꯔꯨ ꯃꯔꯥꯡ ꯊꯥꯛꯀꯗꯧꯕ ꯈꯣꯠꯀꯗꯧꯕ ꯃꯌꯥꯝ ꯁꯤꯗꯩꯗ ꯂꯣꯏ ꯊꯥꯛꯆꯟꯕ ꯌꯥꯔꯦ ꯑꯗꯨꯗꯨꯒ ꯑꯩꯈꯣꯏ ꯌꯦꯟ ꯊꯣꯡꯕꯗꯨꯒ ꯆꯞ ꯃꯥꯟꯅꯩ ꯁꯤꯗ ꯇꯧꯗꯣꯏꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯉꯧꯁꯟꯕ ꯍꯧꯔꯅꯤ ꯃꯌꯥꯝꯁꯤ ꯑꯩꯈꯣꯏ ꯉꯁꯥꯏꯒꯤ ꯃꯌꯥꯝꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯕꯤꯔꯌꯥꯅꯤꯗ ꯊꯥꯛꯀꯗꯧꯕ ꯂꯣꯡ ꯏꯂꯥꯏꯆꯤ ꯎꯁꯤꯡꯁꯥ ꯃꯌꯥꯝꯗꯣ ꯑꯗꯨꯁꯨ ꯊꯥꯛꯆꯟꯕꯤꯔꯅꯤ ꯑꯩꯈꯣꯏꯅ ꯁꯤ ꯉꯧꯕꯁꯤꯗꯀꯣ ꯑꯗꯨꯗꯨꯒ ꯁꯤꯒꯤꯁꯦ ꯃꯆꯨꯁꯦ ꯆꯦꯟꯖ ꯇꯧꯔꯛꯇ꯭ꯔꯤꯐꯥꯎ ꯉꯧꯗꯣꯏꯅꯦ ꯑꯗꯒꯤ ꯃꯆꯨ ꯅꯨꯡꯆꯨꯁꯤꯗ ꯊꯥꯛꯄ ꯌꯥꯕꯈꯩ ꯂꯣꯏ ꯊꯥꯛꯆꯜꯂꯅꯤ ꯑꯗꯨꯗꯨꯒ ꯃꯌꯥꯝꯁꯦ ꯀꯩꯅꯣ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯉꯥꯏꯍꯥꯛꯇꯪ ꯉꯧꯔꯒ ꯁꯤꯒꯤ ꯃꯔꯨ ꯃꯔꯥꯡꯁꯦ ꯍꯥꯏꯐꯦꯠ ꯍꯥꯏꯐꯦꯠ ꯃꯨꯜꯂꯛꯑꯦ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯇꯥꯟꯖꯥꯗꯨꯐꯥꯎꯅꯦ ꯑꯩꯈꯣꯏꯅ ꯉꯧꯗꯣꯏꯁꯦ ꯁꯦ ꯑꯩꯒꯤ ꯕꯤꯔꯌꯥꯅꯤꯁꯤꯗꯤ ꯃꯌꯥꯝ ꯑꯂꯨ ꯊꯥꯛꯄ ꯕꯤꯔꯌꯥꯅꯤꯅꯦ ꯑꯗꯨꯅ ꯑꯂꯨ ꯊꯥꯛꯆꯜꯂꯅꯤ ꯑꯗꯣ ꯃꯌꯥꯝꯅ ꯑꯂꯨ ꯊꯥꯛꯅꯤꯡꯗ꯭ꯔꯒꯗꯤ ꯑꯂꯨ ꯊꯥꯛꯄꯤꯔꯨꯅꯣ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯌꯦꯟꯁꯦ ꯍꯥꯞꯆꯤꯜꯂꯅꯤ ꯑꯗꯨꯒ ꯁꯤꯗ ꯆꯞ ꯃꯥꯟꯅꯩ ꯌꯦꯟ ꯊꯣꯡꯕꯗꯧꯅ ꯌꯥꯝ ꯀꯨꯏꯅ ꯊꯣꯡꯕꯗꯤꯌꯥꯗꯦ ꯁꯤꯒꯤꯁꯦ ꯌꯥꯝꯃꯕꯗ ꯃꯤꯅꯤꯠ 10 ꯀꯣ ꯍꯥꯏꯕꯗꯤ ꯃꯌꯥꯝꯁꯦ ꯐꯖꯅ ꯉꯧꯔꯒ ꯌꯦꯟꯁꯤꯗ ꯍꯣꯔꯦꯟ ꯃꯍꯥꯎꯗꯣ ꯆꯪꯅꯕꯅꯦ ꯁꯤꯅ ꯑꯗꯨꯅ ꯁꯤꯒꯤꯁꯦ ꯉꯧꯕꯗ ꯐꯖꯅ ꯉꯧꯕꯤꯌꯨ ꯃꯌꯥꯝ ꯃꯤꯅꯤꯠ 10ꯁꯦ ꯑꯣꯠꯇꯅ ꯐꯖꯅ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯃꯨꯟꯅꯅꯕ ꯍꯥꯏꯇꯥꯔꯦ ꯃꯨꯟꯕ ꯃꯤꯟꯁ ꯀꯩꯅꯣ ꯇꯧꯅꯕ ꯊꯨꯝ ꯃꯣꯔꯣꯛꯁꯤꯡꯁꯦ ꯆꯪꯅꯕ ꯑꯗꯣ ꯁꯤꯗ ꯊꯥꯛꯄ ꯌꯥꯕ ꯊꯨꯝ ꯅꯨꯡ ꯂꯣꯏ ꯊꯥꯛꯆꯜꯂꯅꯤ ꯁꯥꯁꯤꯒꯤ ꯑꯣꯏꯅꯅꯤꯀꯣ ꯁꯦ ꯁꯥꯁꯤꯒꯤ ꯑꯣꯏꯅ ꯊꯨꯝ ꯅꯨꯡ ꯂꯣꯏ ꯊꯥꯛꯆꯜꯂꯅꯤ ꯑꯗꯣ ꯑꯩ ꯉꯁꯥꯏ ꯍꯥꯏꯕ ꯀꯥꯎꯕ ꯑꯃꯅ ꯆꯦꯡꯗꯨꯗꯁꯨ ꯊꯨꯝ ꯊꯥꯛꯀꯗꯧꯅꯤꯀꯣ ꯆꯦꯡꯗꯨꯗꯁꯨ ꯊꯨꯝ ꯊꯥꯛꯄꯗꯣ ꯑꯩ ꯎꯠꯍꯧꯗ꯭ꯔꯦ ꯑꯩ ꯁꯣꯏꯗꯅ ꯑꯩ ꯀꯥꯎꯔꯦꯕ ꯑꯗꯣ ꯆꯦꯡꯗꯣ ꯉꯁꯥꯏ ꯆꯦꯡ ꯂꯣꯟꯕꯗꯨꯗꯁꯨ ꯆꯦꯡꯗꯨꯁꯨ ꯊꯨꯝ ꯊꯥꯛꯀꯗꯧꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯏꯟꯁꯥꯡꯁꯦ ꯃꯤꯅꯤꯠ 10ꯃꯨꯛ ꯐꯥꯔꯕ ꯃꯇꯨꯡꯗ ꯉꯁꯥꯏꯒꯤ ꯆꯥꯛꯁꯦ ꯍꯥꯞꯆꯤꯟꯕ ꯌꯥꯔꯛꯀꯗꯣꯏꯅꯤ ꯑꯣꯠꯇꯅ ꯉꯥꯏꯍꯥꯛ ꯉꯧꯕꯤꯔꯅꯤ ꯃꯁꯤ ꯃꯤꯅꯤꯠ 10 ꯐꯥꯗ꯭ꯔꯤꯐꯥꯎ ꯌꯦꯟꯁꯤꯗ ꯌꯥꯝꯗꯕꯤꯗ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃ ꯈꯤꯇꯪ ꯍꯥꯞꯄꯤꯌꯣ ꯑꯗꯨꯗꯨꯒ ꯉꯁꯥꯏꯒꯤ ꯃꯍꯤꯁꯤꯡꯁꯦ ꯃꯍꯤꯁꯤꯅ ꯇꯧꯔꯒ ꯍꯣꯔꯦꯟ ꯁꯥ ꯃꯅꯨꯡꯗ ꯊꯨꯝ ꯃꯣꯔꯣꯛ ꯐꯖꯅ ꯆꯪꯅꯕ ꯑꯗꯨꯒ ꯉꯥꯛꯇꯪ ꯉꯧꯕꯤꯌꯨ ꯃꯍꯤꯁꯦ ꯍꯦꯛ ꯍꯥꯞꯄꯒ ꯑꯩꯈꯣই ꯃꯆꯨꯁꯨ ꯍꯥꯞꯆꯤꯟꯕ ꯌꯥꯔꯦ ꯃꯆꯨꯁꯦ ꯍꯥꯞꯆꯤꯜꯂꯒ ꯑꯝꯇꯪ ꯐꯖꯅ ꯑꯣꯠꯈꯥꯏꯕꯤꯔꯅꯤ ꯑꯗꯨꯗꯨꯒ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯉꯁꯥꯏꯒꯤ ꯆꯥꯛꯁꯦ ꯍꯥꯞꯆꯤꯟꯕꯒꯤ ꯄ꯭ꯔꯣꯁꯦꯁꯁꯦ ꯍꯧꯕ ꯌꯥꯔꯦ ꯆꯥꯛꯇꯣ ꯃꯍꯤ ꯐꯖꯅ ꯆꯤꯊꯣꯛꯄꯤꯔꯒ ꯁꯤꯗ ꯍꯥꯞꯆꯤꯟꯒꯗꯧꯅꯤ ꯆꯥꯛꯇꯣ ꯍꯥꯞꯆꯤꯟꯕ ꯌꯥꯔꯅꯤ ꯆꯥꯛꯁꯦ ꯍꯥꯞꯆꯤꯜꯂꯒ ꯆꯥꯛꯁꯦ ꯂꯦꯌꯔ ꯑꯣꯏꯅ ꯍꯥꯞꯀꯗꯧꯅꯤ ꯐꯖꯅ ꯁꯟꯗꯣꯛꯄꯤꯔꯒꯀꯣ ꯍꯥꯏꯕꯗꯤ ꯅꯥꯀꯟ ꯑꯃꯗ ꯄꯨꯂꯞ ꯄꯩꯁꯟꯕꯗꯣ ꯌꯥꯔꯣꯏ ꯑꯗꯨꯅ ꯄꯨꯂꯞ ꯁꯟꯗꯣꯛꯄꯤꯔꯒ ꯆꯥꯡ ꯃꯥꯟꯅꯅ ꯐꯖꯅ ꯁꯟꯗꯣꯛꯑ ꯆꯥꯛꯁꯦ ꯍꯥꯞꯄꯤꯔꯅꯤ ꯑꯩꯈꯣꯏꯅ ꯑꯗꯩ ꯆꯥꯛꯁꯦ ꯍꯧꯖꯤꯛ ꯍꯥꯞꯆꯟꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗꯗꯤ ꯒꯥꯔꯅꯤꯁ ꯇꯧꯕ ꯍꯧꯕ ꯌꯥꯔꯦ ꯑꯗꯣ ꯇꯤꯜꯍꯧꯒꯨꯝꯕ ꯇꯥꯎꯔꯒ ꯍꯥꯞꯄꯁꯨ ꯌꯥꯏ ꯑꯗꯣ ꯇꯤꯜꯍꯧꯁꯦ ꯑꯩꯗꯤ ꯇꯥꯎꯔꯒ ꯍꯥꯞꯄꯗꯣ ꯑꯩ ꯍꯥꯞꯆꯗ꯭ꯔꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯗꯣ ꯑꯩ ꯍꯥꯞꯄꯤꯅꯤꯡꯉꯒꯗꯤ ꯑꯗꯨꯝ ꯇꯤꯜꯍꯧꯁꯦ ꯍꯥꯟꯅ ꯇꯥꯎꯊꯣꯛ ꯍꯥꯞꯄꯤꯕ ꯌꯥꯏ ꯑꯩꯗꯤ ꯐꯗꯤꯒꯣꯝ ꯈꯔ ꯆꯥꯏꯁꯜꯂꯦ ꯁꯤꯒꯤ ꯃꯊꯛꯁꯤꯗ ꯑꯗꯨꯗꯨꯒ ꯍꯣꯔꯦꯟ ꯕꯤꯔꯌꯥꯅꯤꯒꯤ ꯃꯆꯨꯗꯣ ꯐꯖꯅꯕ ꯍꯥꯏꯅ ꯐꯨꯗ ꯀꯂꯔꯗꯣ ꯈꯤꯇꯪꯈꯛ ꯂꯧꯔꯒ ꯏꯁꯤꯡꯗ ꯈꯔ ꯊꯤꯠꯂꯒ ꯃꯗꯨ ꯁꯨꯃꯥꯏꯅ ꯀ꯭ꯔꯣꯁ ꯆꯠꯂꯒ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯍꯩꯕꯤꯔꯅꯤꯀꯣ ꯁꯤꯅ ꯍꯣꯔꯦꯟ ꯆꯥꯛꯁꯤ ꯑꯣꯠꯈꯥꯏꯔꯀꯥꯟꯗ ꯃꯥꯒꯤ
मचूदो ngang मचू चाक खरा यावदो अदुना फजबे हेलिदना सिदी मसक फजनबगी वाने मयामना कनो तौबिनिंद्रगजु सी हापत्रगजु कैसु कायब लेते तिलौ पाम्बी बियारगजु तिलौ दो दुम तावरगा सिदा हापीबदा अदुजु दुम हावबने अदो आइदी अदु क्या कनो ओइदेदना आई कैसु हापत्रे अदो मया हापीनिंगगदे दुम हापीगो दुसु याय जे हुजिक कनो तौब लोइरे अदुइदना मखुमजे खुमजल्लगा अखोइना तौदुइसे अमुतंग कनो तौरनी अमुतंग कामफोलनिको दम बिरयानी दी ओइद्रे दम तौबदुदी अदुगी प्रोसेस तो यामना कनो तौद्रे कोन दुसु यारोइदो खोइको अदुना प्रेशर कुकर दो इन थोंगजबने मैम यामनसु लाइना अदुम सिगिजे कामहनदबिदा अदुम सि तोहलगा थमसु याय अदो खरा थुबा पामगना अमुतंग कामथोकपिरो अदुगा याइबियु मैम आइजु याम मतम याम कुइना चंगबदुदी कनो तौद्रे अदुना अमुतंग कामहलनी अदुदुगा आइगिजे ngaktang याइदुइने मिनिट 35 मुको सोमदना अखोइ ताना राइता सेमनीना राइता सेमननबा मागी मचल मैम सि लेरे मैम खामेन सिनबा लेरे फतिगोम लेरे अदगी थबी खरा लेरे तिलौ मोरो टेकपा को सि मैम से हापगा अखोइगी केनोसिगा नैखाइनरगा संगो फमसिगा राइता सेमदोइने अदो हामदा माइसे खामेन सिनबा हाना हापचले अदगी थबी हापचले सि हापसिदी अदुम ममयता हापचलसु यारेको अदुगा मैम से मिक्स तौबुगी वाने अदा मैम से पुलप हापचलगा मिक्स तौरने अदुगा संगोम अफंगबसे अखोइगी से याम नंगेबको अदुदुना सि इसिंग खरा हापतबि यारोय अदुगा मैम सिदा थुम हापचनबिरनी अदुदुगा याम नंगगना इसिंग खरा हापिरगा अदुगिदो ओतखाइरगा राइता दो ओले मैम सि बिरयानी का चाबदा याम हावे माजेको अतोपा केनोगा चाबुदी मही अमा यावबदो राइता सिना मही ओइरगा सि ओइना चाबदुना हावबु हेले अदुना राइता सेमजबनी थुम खरा हापचनबिरो मैम मैमना चागदोबा चांगदो येंगगा थुमदुदी येंगबिरो अदुदुगा थुम खितंग हापिरो अदुगा सिगिसे फजना ओखाइबिरगा सिगिसे अखोइगिसे याम नंगबने इसिंग हापकनी मैमगी मही लांगवा यावनरगदी इसिंग हापत्रसु दुम याबने अदो मही खितंग यावबनदि नुंगाइ अदुना नंगबददि सि पोट मैम हापचलकानदि दुम नंगेबको अदुना सिदा इसिंग खरा हापचलगा ओरेन मही ओइना चाबदा हावनबा हाइतारेको अदुगा अकोनबदा अखोइना हापचदोइसे फदिगोम सिने कइगिनो ओतखाइबदा फदिगोम सिदि लोइना तोइरगदि अमु नुंगाइतेदनको अदुना लास्टता फदिगोम सिना गार्निश तौबगी टाइपता मथक्सिदा हापचरगा ओखाइबिरनी सि मंगाइरे मैम सिनी राइता दो अदुदुगा सिना होरन बिरयानी का चाबदा सि याम हावे मैम सिदा लेजरे मैम राइता सुमाइ तौर सेमने राइता नखोइ मैम हुजिक सि केनो तो बोल लोइजरे मैम अदुना लोइरबिना इंजु इंगेको अमुतंग कामन बने अदुदुगा केनो तो बने मा इंगले हाइदारेको लेरे मैम अस मनमगली मई तारे अदो हावनबा अखसिदा गीना लेजरे मैम कहीं ना गी ना इशिंग ना दातोइना पावेने सिगी मतकता घी चमच अनी हापसगे यामदि हापरोगे सि अखोइगी प्योर घी दुनिको सि हापसरगे मैम सि मंगाए उस साकसदि ती sok ओहे सि लेजरे मैम अब यूजिक सि ओ बॉक्स तब हाइदोकी हाइदोको लो उपचरागे मैम सिलेरे मैम लोइजरे बिरयानी दो आलू दगी येन दगी पुमनमक लेरे होजिक सिगिजे खितंग इंगनगिगे अदुदुगा ओखाइना मैम साइ नदि खुद पोकने सिदा लेरे मैम अखोजी फिनिश प्रोडक्ट तो मैम चाबदुना चैनल अमदु येंगबिरो मैम वीडियो से लोशन